Khomjari SKTV News po yung biri papum namak po lucingbina taram nokchari ahan bada maroy ba pausing pangbigani Manipur thokliba irang asiga mari leinaba casing chang naina trial chathaba yanaba special court ama lingnabagi wafum ngasi Supreme Court na hodorakre amasong Union Minister JP Nada amasung Jitendra Singh anina Lengaki Maikai digi thazaba pibadigi climate activist Sonam Wangchukna changsilakhiba charahinbagi kungjang handokre Miyam da pau sanduk na pizari Manipur thokliba irang asiga mari leinaba casing chang naina trial chathaba yanaba special court ama lingnabagi wafam ngasi Supreme Court na hodorakre hiram asigi matangda war and bench na fonglakpa report ama na hai Chief Justice of India Surya Kant Justice Joymala Bagchi amasung Justice B Mohanagi bench ama da Manipur thokliba irang asiga mari leinaba CBI amasung special investigation team singna chathariba tijin humjin bigi thabak mapum fana loisina na buhonabada khudongcha da fibam kaya mayoknari hiram asida Manipur lengak na mathau taba mateng pumnamak pangnanaba Supreme Court na khanganke loinana irang asigi matangda tijin humjin bigi thabak chathariba investigating agency singnasu pallaga leiriba investigation pumnamak khongjal yangna thabak paikhatnanaba yathang tauthaki amaromda Chief Justice of India na luchingba bench aduna Manipur thokliba irang asiga mari leinaba CBI SIT amasung court asina hapkiba monitor datare patsalgi karna Lankhalakhiba noba status report sing kupna yengsinke report sing adu yenglaba matung irang asiga mari leinaba chathariba investigation gi thabak thoram pumnamak loisilaga amadi mari leinaba charge sheet pumnamak pikhalaknaba matung High Court of Manipur amasung Guwahati High Court ka tanaraga special court ama lingnanabagi wafam Surya Kant na puthoke khongthang asi tongan ba case singi trial chang naina chathaba yanabani hariba thorang asi thabak ton thoknanabagi damak investigation agency singna makoi thodang sing angamba thakta pangthokpagi tangai fadaba lei haina Chief Justice of India Surya Kant na phongdoki haina report asina makhatari NET exam ki question paper leak oibaga mari leinana Union Education Minister from thadokadabani haiba demand da chara helakhiba climate activist Sonam Wangchuk ki khongjang handokre Sonam Wangchuk na changsilakhiba matam kaktaba chara henbagi khongjang adu haukhiba nongyai matungda Union Minister JP Nada amasung Jitendra Singh ani gi mamangda Gurugram da leiba Medanta Hospital da handokhibani Sonam Wangchuk na changsiliba chara henbagi khongjang adu handoknaba Union Minister anina lengakna Paikhat kadaba thabak thoram singi matangda aiba cherol oina piduna khanganke maduda yauba maru oiba wafam singdi Department of Personnel and Training gi makhada anoba bill ama haudoklagani bill asi tongan ba exam singi question paper leak oiraktana bagi thorang hena mapangal leihanna bagi pandamda sembani haiba bill asi haujik chathariba Parliament mifam asigi mathang chayolda puthokani haina Sonam Wangchukta Union Minister ani na thajaba pk loinana Cockroach Janata Party CJP gi delegation amang asi wari sananaba lengak na kauragani hainasu Sonam Wangchukta khanganke
सेंटर की माइकईदगी पिरखिबा थाजबसिंग अदुदा युमफम ओइरका सोनाम वांगचुपना चंगसिलखिबा मतम कक्तबा चरा हेनबगी खोंजंग अदु नुमित कुनगा तरुकनी सुबा नुमित्ता लोइसिनखे नाकल अमरोमदा ngarang numidang athengmada Prime Minister Narendra Modi na thagalakpa video amada mahakna hai question paper leak oibagi mayokta kanba provision sing yawa bill ama lengak na puthoklagani masida fast track court link bayauna mara leiba mioi sing ahak pacherak pibagi wafam yauri hairiba proposal asi ngasi union cabinet ki mifamda puthoklaba matung mathangi chayolda parliament ta pass tawna na bohonaragani haina Prime Minister na phongdokhi पेपर लीक एक कोई मामूली विषय नहीं, लाखों विद्यार्थी और उनके अभिभावकों के लिए बहुत ही पीड़ादायक है और इसलिए पेपर लीक घटना से अब तक पिछले 2.5 महीनों में अनेक विध कदम उठाए गए, गुनहगारों को पकड़ा गया है, वे जेल में पड़े हैं। हमारा सबसे महत्वपूर्ण जिम्मा था कि विद्यार्थियों का 1 वर्ष बर्बाद न हो। तत्काल परीक्षाएं लेना बहुत जरूरी था। सरकार ने अभी पूरी शक्ति का उपयोग करके कम से कम समय में 22 लाख जितने विद्यार्थियों के एग्जाम हो जाए इसका प्रबंध किया और अभी 5-6 दिन पहले 19 तारीख को रिजल्ट भी आ गए और देश भर में उत्तीर्ण हो गए विद्यार्थियों की खुशियों की खबरें भी आ रही। लेकिन हम वहां पर संतोष मानने वाले लोगों में से नहीं और इसलिए मैंने आज फास्ट ट्रैक कोर्ट के लिए विभागों को निर्देश दिए थे। आज विभागों ने लगातार मेहनत करके देर रात मुझे मुसद्दा भी दे दिया। फास्ट ट्रैक कोर्ट और कठोर सजा के प्रावधान के साथ का ये मुसद्दा कल कैबिनेट में चर्चा होगी। कैबिनेट के साथियों के सुझाव के बाद उसका अंतिम रूप दिया जाएगा और सोमवार से संसद का दूसरा सप्ताह शुरू हो रहा है, तब जल्द से जल्द उस बिल को सदन में पारित कराने का प्रयास किया जाएगा। Eligibility entrance test NEET exam da paper leak oibagi matangda mahairoi amasung nahasingna changsiliba khongjang amadi makoina pendriba du asingba chumbani masida sakti siyanaduna laksinana ba hotnabagi mahuta makoi apamba aningba du khangna thabak tawba mathau tai haina BJP gi veteran luchingba loinana hanagi union minister Murli Manohar Joshi na phongdorakli Murli Manohar Joshi ki wafam asi hojik chathariba parliament ki nongzumi famda NEET ki paper leak oibagi matangda political gi oiba kanba awai khum tawnarakli watanjada phongdorakpada Social media X ta thagalakpa mahaki post amada Murli Manohar Joshi na hai lepagasi ki mafam kayadagi naha oriba mahiroi singna laktuna New Delhi gi lambi lamjauda numit kayani leiriba si ubada pukningda awaba mafawi NEET ki paper leak amasung examination system gi matangda mahiroi naha singna leiriba awaba mi paiba madi makoina haksin na loriba si asengba chumba mane mahiroi naha singi kholau asi security force ki sakti sinaduna laksina na bohona bana chumba oiroi tung koiba waroshin ama purakna ba mahiroi singi aningba apamba sing ningthina masak khangna thabak paikhat pi bachangi oiba fibam asi sakti sinaduna laksin gadaba icham samba law and order ki issue nate mahiroi nupi sing da fauba tamthina phubi chaibi ba si yengheida ba mane tamthiba sakti sinaduna thabak torak pasina Indian society da mahiroi amasung naha singi khunai bu inthok piduna tokhaina tahanduna Viksit Bharat ki manglanda chaun awaba mayok na ba haibudu oigani haina BJP gi veteran luching ba sina phongdorakli Manipur ki Chief Minister Yumnam Khemchana Imphal West District ki lamsang AC ki manungda leiba salam da nauna saba District Institute of Education and Training died willing ama ima kaithel ama haunabi matung ina sanghaduna miyam da khusinakre Manipur Lenga ki State Council of Educational Research and Training SCRT Department sinduna pangthokiba thoram aduda lamsang AC ki MLA Sorok Haibam Rajan yauna Assembly Constituency AC ki miyoi kya su sarukya ki thoram aduga mari leina Chief Minister Yumnam Khemchana phongdorakpada Planning Department gi tengbanga loina lupa crore ahum hena changna sariba ima kaithel asina mafam asigi set milon da chaun mateng pangbang amlagani loina samagra teacher education gi makhada ngasi sangariba died building amadi atei semgat sagalakliba chauka thorang gi thabak mayam asina Assembly Constitution asi top topa saktam mama purak pangamlagani haina phongdokhi Manipur ki district mayam singa khwaidagi chawba district si Imphal West si koi kendra taraga hundoina punba adu mu kendra ni Imphal West si da diet center amakak hangado se mara kamai lora hangamina ju yanta mayam badana ki kuba kuri ba bitokni adu wena
प्लानिंग डिपार्टमेंट मतें पांगीदना बाको अहम खरे चंगना इमा मार्केट सारनीसु ऐसा कीनोट एड्रेस की हाईरमीदुनी सेमिलोंदा चौबा कानबा पड़कनी है लोन इमा मार्केट नाना फजना इवन ममांगी संगम ब्लॉक का थाना तनान जगह सेमे है डाइट कॉलेज इमा मार्केट इमा अते खर लाखो माली लमसांगी असिगी एमएलए सोरखाइबम राजेन हाई खुनाई अमा चौखटपा होनावदा यांगलेन सरू ओरिबा एजुकेशन बु मपांगल कनखनबा मथौ ताई डिस्ट्रिक्ट असिगी अमता ngairaba डाइट सेंटर असि ममांगदा डीएम कैंपस दा नपतुना लेरमलबसु एसीएससी गी मियामना पुक्चेल चाउना लम कटपिरकपना ngasi संगलेन असि साबंगमबनी सेंटर असिगी माइरोई सिंगना लेननबा हॉस्टल अमसु सलाम मनिंग लेकाइदा सागत पलोशिलकले अथोबदा मियामना कुसिनरगनी ngasi sanggariba ima kaithel asina mafam asigi miyamda khudongchaba kaya piduna setmilonda chaunu mating pangba ngamlagani khungang asigi akoibada leiriba khunja singna kaithel lamna chatpagi awaba khudongchadaba adusu kokhanba ngamlagani haina phongdokhi pot chai puba matamdadi akoi tawphong manila kaida kilometer ama ani aikoi chataga pot chai puba chalameba ado hujiki belly bridge ama 1997 da belly bridge ama sadna hujiki communication nuaire adu danatana hatak nauna mo maya landing da thong ama sagre adurgi akoi salami saida adagi maglangda thong ani honorable chief minister na thakaragi mamang da sanga gare hujik anauba kiam da maya landing da ani amaga hujik so akoi sari adu si loirako kandadi lamsang kendra da PMDS वाइदा हौजिक टेंडर तौरीबा मे की तांग कुंथ्रा दा जुलाई तांग कुंथ्रा दा टेंडर थादाबा लोइगदोरिबा लंबी नेपाल लमसांग केंद्र मदि सेंमाई केंद्र गा खरगरा तस तौनबा लंबी अनि मगा थारगा PMDS वाइदा लंबी नेपाल अमगा हौजिक यावरीबा लंबी नेपाल जुजुक टेंडर प्रोसेस लैरे जुलाई तांग कुंथ्रा दा आइकोगी टेंडर टेंडर तब लोगदरी थादबा लोगदरी मालेमदा यामना तांगना फंगबा मुटखिगद्रा किनरिबा दोले नत्रगा एशियाटिक वाइल्ड डॉग क्योन अल्पिनस हाइबा सा मखल असि हदक मणिपुर गी उरुकुल डिस्ट्रिक्ट की शिरोई चिंगदा चटपा थेंगनरे हाइरे सोशल मीडिया दा थागलखिबा पोस्ट अमदा हाइरिबा सा मखल असिना चिंगी लंबीदा चटखिबा मतमदा कैमरा दा रिकॉर्ड तहोखिबनी हाइरे यामना तांगना उबा साहिंग चाबा मखल गी सा एशियाटिक वाइल्ड डॉग असि मफम अदुदा लेरे हाइबा खंगमंगमले हाइरे हाइरिबा वीडियो क्लिप असि एनवायरमेंटल फोर्स एट ग्रासरूट लेवल एनफोगलना लमलकी सासिंग यंगसिनबगी चथबा मॉनिटरिंग सर्वे अमदा सिरोई चिंगदा इकोलॉजिकल गी ओइबा मरु ओइबसिंग यंगसिनबदा थेंगनरखिबनी हाइरे एनफोगल गी मतुंग इनदी मफम अदुदा खुंदारिबसिंगना दोले हाइरिबा सा मखलसी सिरोई चिंगी अकोइबदा लेते हाइनरी कंजर्वेशनलिस्ट सिंग नदी फॉरेस्ट सिंग योक्तुना थंबा सिदा यामना तांगना फंगबा लमलकी सासिंग मखोइगी मचिंजाक थीबा नुंगाइबा मदी लेइबा नुंगाइबा मफम अम ओइरक्ले हाइरे मफम असिदा मियोइबना अयेतपा अपनबा पीदबा ओइबना सोइदना मफम असिदा लेइबा ओइगनी हाइना पानरी हारिबा सा असिगी सर्वे हौजिक मफम अदुगी खुंजा सिंगी मतेंग लौरगा कैमराना लहौखिबा मफम सिंगना चतुना यंगसिनबा हौख्रे हाइरे पाउगी मरक थना तेन ब्रेक अमतंग नोमिनसी अयेक अपन अना अयेक चमम नबलेतबा नुंगायाइफबा पुंसी अमगिदमक महागुरु स्पिरिचुअलिटी एस्ट्रो न्यूमरोलॉजिस्ट रेकी ग्रैंड मास्टर लमाफेरा ग्रैंड मास्टर टेरो कार्ड रीडर आचार्य लिलु हाउदिजमगा कंसल्ट तविनिंग बसिंगना ngasi हौरगा जुलाई 13 फाउबा ऑफलाइन कंसल्टेशन अमदी ऑगस्ट अमदगी हौरगा ऑनलाइन कंसल्टेशन गी रजिस्ट्रेशन तौबिबा यागनी हेन अकुप मरोल गिदमक कांटेक्ट नंबर 9667619777 नत्रगा ऑफिस एड्रेस इनफाइनाइट इंट्यूशंस एनर्जी इंस्टीट्यूट प्राइवेट लिमिटेड कगवा ऑफिस अपोजिट कगवा पुलिस स्टेशन दा तानबियो बाइकोताना पीरी मरु चिकपतिन सिंगदगी ngaktokpata natana atopa kanabasing खुदमोइना पांबी सिंगबु मरा हेना सथानबा अमसुंग फौ पांबी सिंगबु मसा हेना पोखनदुना फौथोक असुकी मतिक लहले मतम सांगना तीन ताहंदे हंजन हंजन हिदाक सजनबगी मथौ ताहंदे बायर्स के बाइकोता लौ बलौमी सिंगदा थाजबग लोइनना हेना साउखत हल्ले अमसुंग लौमी सिंगदा अकीब अमत लहंदे
Buyer Council Activity Pautava Sinkhaki Ngathong of Semani. Amasung Hidagasina, Napi Makal Kudimak Mangan Bangami. Sumnatangi Pohun Krabanatraga, Link Krabamatung, Numini Pani Dagina, Tarani Toyfogi Manunda season of Bigadabani. Quite Satiba, Napi Makal Kudimak Pusu, Mangan Bangami. Maramasina, Kuling Nepiki Sading Hantali, Loinana Adongi Sentok, Hengat Hale. Lomi Singi the Muktadi, Buyers Council Activna, Quite Faraba Pambaidi. Break Matunda, Mayamutaram Nokchari, Makataba Pau Pizari. Lona Thinkrava Lalholop United Kuki National Army UK NAG Head of Finance ki Thopuba Mio Ama Yauna Senkai Tungkai da Chenava KYKL gi Kedram Fabangam Le Hari Manipur Police na Thadrok Patongan Tongan ba Pau Singi Matungina Churasanpur District ki Manung Chenba Molnom Kuldegi Senkai Tungkai Amadi Nongmai Kapna Bagi Thodok Kaya da Chenava Lona Thinkrava Lalholop United Kuki National Army ki Head of Finance ki Thopuba Mio Ama Ngarang Security Force da Fabangam Kray Farba Mio Edudi Molnom Kuldegi S Palal Kuki Elias Lalboy Singson Kawi Hari Amaromda Thakaragi Mamangda Moirangda Leba Petrol Pump Amada Bom Langsinduna Pokai Bigi Thodok da Chenava Lona Thinkrava Lalholop KYKL gi Kedar Ama Kulaiga Kona Ngarang Manipur Police na Fabangam Kray Mio Edudi Churasanpurgi Vizang Kunaudagi Housingna Fuvalada Hangba Relief Camp da Sangjafam Loriba Mayang Lambam Tomba Elias Lakpa Kawi Masagi Chahi Kuntrama Pansure Mag Bisnupur Police ki team Amana Tera Urak Checkpoint Tiki Fabangam Kibani Mangonda gi 9mm pistol ama amasung tongan ba caliber gi life round tara mathoi su fagat pangam ki haina pawasi na makhatari Numid humni chathagada ba Future Young Leaders Bootcamp gi thoram amangarang Tamenglong District ki Town Baptist Church TVC da district asigi naha mayam na saruk yaduna mathangi mirol na luchingba oihongna bigi pandam da pangthokre Tamenglong District ki DCL Angsim Dangsawa na saruk yaduna Haudokiba Bootcamp adu da saruk yariba naha singda makoi gi thodang amadi khunai asigi da makoi na tawbangam ba kaya uthokna na ba pautak piki kem adu da ahan ba session gi oina Introduction to Governance haiba hiram da saruk yariba singna khangan ki Public Administration gi thodang na karino afaba lengak amagi maru oiba sing amadi masina chawkhatna bagi lamda kari tawba yai haiba sutaki thormadu da resource person single oina interactive session amada SDO toksem da flagship government scheme amadi Introduction to Democratic Leadership ki matang da khananai na ki Mathang tha August ki tang 8 tagina mapan Suva Huyen Lanlong Numit ki thoram pangthok lagani haina apunba Manipur Huyen Lanlong lupna khangalakli hiram masigi matang da lufa sigi maike digi thadorok pachirol mana hai thang tabu chawkhatna na buhotna riba sintam sangkaya gi sintak purel singi oiba punba lup asi kumjali singani tara ki August ki tang 3 ta semki mathangi olak pachahi kumjali singani tara gi August ki tang 3 ta Huyen Lanlong Numit haina thoram pangthok ba hoki Handak pangthok kadoriba Huyen Lanlong Numit ki thoram asida laikhidraba sintak purel amadi sintak pasingi mafamda hai laikatuna ikai khumna bu utkane loinara Huyen Lanlong da sai thabi sai lanthokane numit asida Huyen Lanlong gi khusu khulai sing miyam da utpaga loinana leibigi khudong chaba su pigani masida snatana mukna thang chaina ba punsirol sajel ta koksaba amadi arambai khanglak khangjin gi lanlon na chingba kaya miyam da utkane hairi Hauzik ngasi state asida oikiba inga sagi pau pizari ICA Regional Center Lamphel Party ki fangba report ki matung ina ngasi state asida khwaidagi sabagi chang Celsius degree 18.0 sino oiki aduga khwaidagi ingbagi chang na Celsius degree 18.0 mangani nungsita yawbai sing manalgi chang na ayukta chada 43 aduga nungthilda na chada humbudra oiki loinara nong chubagi chang na millimeter 50 mm ni haina pau asina makhatari aroibada maroiba pau sing amuka na pizari Manipur da thokliba irang ngasiga mari leinaba case sing chang naina trial chathaba yanaba special court ama lingnaba gi wafam ngasi Supreme Court na haudorakre amasung Union Minister JP Nada amasung Jitendra Singh anina lengaki maikai digi thajaba pibadigi climate activist sonam wangchup na changsilakiba chara henbigi khongjang handokre Matanga sa bulletin solution jari Manipur miyam gi punsida khwaidagi namaroiba seda sigi lepak asigi amadi malemgi pausingi damak SKTV News bu meeting ta dun lebiu kurum jari